ngasi phone ki ba manipuri si phone de lokho sab content khatang ma'am na thamjaram ge taragani thoi suba manipur legislative assembly Mikhal da Mai pakhraba candidate singna pangthokningliba Thabak sing amadi makhoi gi wakhalon singi Paodam ama ma'am na thamjage ma'am sing su loipok ta min sai na channel sigi meke di ma'am na thamjari tangkak ani thokna pangthokiba taragani thoi suba manipur legislative assembly election da state asigi AC humpu da candidate kayana lamba thena khraba matungda ngasi Mikhal gi phalakhre Mikhal asigi manung sana Bishnupur district da AC taruk leibi gi manungda BJP gi mihut mari amasum NPP gi mihut ani mai pakhre assembly constituency taruk leiba district asigi oina Nambol AC da Manipur Pradesh Congress Committee MPCC gi president oiriba sitting in the National Congress INC gi candidate and Lokenbu BJP gi candidate Tes Basantana board masing lising ahunga sumnagi humfu henduna maithiba piki ACSC gi oina apun mapol tawkhiba board lising kuntraga samapangani fugumari gi manungda BJP gi candidate Tes Basantana board lising taraga taruka sanipanga marfuga manga fangduna ma ki lamba oiriba Indian National Congress ki candidate and Loken gi board lising taraga humdoiga sanipanga kunga manga fangwadagi board lising ahunga sumnagi humfu henduna mai pakhi ACSC da nota da bot chamaga kungamari amasum bot chamaga tarana reject satki oinam assembly constituency gi oina BJP gi sitting MLA Laisram Radakishore Nahana gi MLA oiramba laikhidraba Dr. I Ibohan bigi loinabi I Nalini gi makhutta bot chahunga yankhai gi mangada maithi hore adu candidate tare na lamba taunari be assembly constituency sida National People Party NPP gi mere I Nalini na bot lising taraga sani ga subna gi nipan BJP gi mere MLA El Radakishona lising mapan ga sanipan ga yankhai ga humdoi INC gi candidate Tes Ithoibina bot lising ahunga samaga marfuga tret RPI gi candidate El Brozena samapan ga humfuga mathoi JDU gi candidate Tes Soran Kumarna bot samriga marfuga mapan Shivasanai gi Asem Babu na bot samriga ma independent merep ta Manipur gi khwaidi gi naha oriba sei kun ga tere khakta ngairiba ngangom Shiva Kumarna bot samaga kun ga tere amasum nota da bot samaga kun phangki Bishnupur Assembly constituency da haukiba kumza Englishing amaga samapan maudraga manga dagi ngasi Indian National Congress ki ticket ta tarurak thangna na mai paklaba mamang segi July taraga tereta Manipur Pradesh Congress Committee MPCC gi president sufam thadokpuga loinena MLA digi resign tawduna BJP ri yaukiba haukiba sei kya da minister gi pham kya paikraba Govidas Konthojumna ma ki khwaidigi naknaba lamba Hanagi Chief Secretary oiramba Janata Dal United JDU gi candidate onaba Kishordigi board lising amaga samriga mapan henduna mai pakre candidate ahumna lamba tawribe ACSC da apunba board lising kunga mapanga satruko humfuga matoi poll tawkhibegi manungda BJP gi candidate Gomidas Konthojamna board lising taraga humdoiga satruko taraga mathoi JDU gi candidate onaba Kishorna board lising taraga nithoiga saniga sumna gi ani Indian National Congress ki candidate Y Joy Kumar na board lising ahumga sahunga maudraga manga nota da board sahunga yankhai amasum samaga ahumna reject sakhi moirang AC da ahan boina NPP gi candidate Tes Santina maki khwaidagi naknaba lamba INC digi BJP da nauna sangduna BJP gi ticket ta lebriba ex MLA Prithviraj Pubot lising aniga saniga kuntraga matu henduna maithiba piki ACSC da NPP gi candidate Tes Santina board lising taraga mariga sahunga nifuga mapan BJP gi candidate na board lising taraga nithoga samaga taraga nipan INC gi candidate lising mapan ga sahunga yankhai ga nipan amasum nota da board saniga humdraga mathoi phangnakhi thang AC gi oina hauji sitting MLA oiriba hana TMC da mai pakhiba BJP gi candidate Tongbram Robindrona ma ki lamba oiriba Indian National Congress ki candidate Birla Hobizam digi board lising mangaga saniga yankhai ga matu henduna mai pakhi amasum street fight lamba tawkhiba ACSC da BJP gi candidate T Robindrona board lising taraga humdoi supnagi maudraga manga INC gi candidate Birla Hobizam na board lising tareka sani panga nifuga mari phangki loinana nota da samaga maudraga taruk amasum board humdrana reject sakhi loinana ACSC da apunba board lising kunga mathoiga saniga manga poll tawkhi Kombi Assembly constituency gi oina mirep mangana lamba tawnabada ahanba oina mirep oiriba BJP gi candidate Sansam Premchandrana ma ka khwaidigi naknaba lamba ahanba oina lebliba JDU gi mirep Sanjoy Ahan Thembu bot chahum go humdraga ni thoida maithiba pikhi
Assembly constituency asida apunwa vote lising kunga taruka saniga kuntraga matui poll tobigi manungda BJP ki candidate S Prem Chandrana vote masing lising nipan ga sangwaga tarago humdoi Janata Dal United JDU ki candidate ahantem sanjoina vote masing lising nipan ga samaga nifuga matui eduga hana minister oiramlaba veteran politician Ningthauja Mangina vote masingna lising tareka satreka marfuga tare ACC da ahan boina Mikhal Thengnariba in the National Congress ki candidate Dr. K.S. Romesh na vote masing lising amaga samaga humfuga mapan independent merep oiribe M Sorojini na vote sahumga kuntra nota da vote samaga nifuga taret amasum vote samaga nifuga marina reject sakhi hairi taraga nithoi suba Manipur Legislative Assembly ki Mikhal da 6 kairau da BJP da vote pakhraba Laurembam Rameshona phongdokibada ACC da khwaidigi nakna lamba taunariba National People Party ki merep MD Nasiruddin Khan dagi puna vote masing lising nipan ga saniga mapan hena fangduna vote karakpani masida khwaidigi nungaijabadi kairau haidibe assembly constituency asi drug lalonba lusingba sing adugi makhutagi kanba ngamhoba sima nungaiba anisude natrabadi ACC da lairiba naha kya kangu thakta punsi pikhamnaram gani loinena hauji na kya amasu mayai ka bachinjak drug ki irol nung luptuna lairibani kairau ACC lomi sinmina namna leiba Later Lyraba Waba imung na yamani, Maramaduna ACC da Ladyba later Lyraba muasing Awaba Kokna Bigidama, ACC gi Mur ama Oirabanina, Nashidi Aina, Pangthoksage Kalama Tabak sing adu Mapung Fana Soidana, Pangtolagani, ACC da Ladyba Imai Bel sing Ahalaman singamadi, Nahakeada, Tabak Piduna, Sentok Lambi, Hengat Handuna, Nuayafaba imung amamam Ohena Bigidamak Lambi Yatuna Tabak Toramkia, Pakat Pahoragani. Loinana mayai ka bachinjak tagi ipak ta lup tuna lairiba naha singbu kanbaga loinana haurakliba mirol singbu sport ki lamda pusilak tuna mayai ka bachinjak tagi lapthokna lainaba honaragani loinana ACC da hauji mayoknariba lambi thong phattabagi problem ana layeng sang laitabagi awaba mai masing tamnabagi damak lairiba lainga ki mahilusang sing fajana semgatpa madi lau singu gi thabakda lomi singna thengnariba awaba khudongchaba kya sisu kokpa ngamnaba honaragani ngasi fawbada ACC na sothna lairamlibasi haukiba MLA singna masagita khanba masagita oina khanduna miyamgi khandana thabak torambadagi oikhibani adubu ngasi ACC gi misa miyamna mit panglaktuna wakhal taraktuna awonba mapurakpa pamadagi ehakpu ACC gi mihut ama ohenmirapki damak hainingai leitana thagatpa phongdoksari haina sumakna ngasi bot karba matung Impal East District ki manungsana leiba Porompat DC da certificate lawbu lakpada paumi singa unabada phongdokhi handaki Mikhal asida taraga mari ya school A sida BJP gi ticket vote karaba thokchum saitrabata phongdokibada miyamna aihakna pangthokiba thabak singa dubu singthabiduna ACC gi matik saba mihut amadi khanbiduna amuk kahana vote kahanbirakpasi yamna maknungai miyam gi damak ningba thungnaba madi thajaba punamak mapung phana pangthokpa ngamna bu honagani Aikogi iram da Manipur si economy da mipal tangduna hingduna leiraklibasi yamna kuire mas asiguma thawong si makhatana ohendana bigdamak thawrang thoksil kya ju soidana pekhalagani loinana ACC da laidiba naha singna mana pamjaba lambi singda mai pakna satpa ngamna bigdama finance support pibaga loinana makhoiga sana basinpam singna matik sana training piduna satliba lambi singaduda amuk hena mai pakna satpa ngamna bigdama marketing policy singna singbasu semgani Loinana Manipur lairiba issue kaya su kokna bu honagani haina su mangna phongdokhi taragani thoi kasamthong ACC da independent merep ta board karaba sapam nisikantana phongdokibada board ki mangoinana pangthokiba election campaign singda aihakna phongdokiba wafam sing sel saroi thabak lawbuda corruption tawroi imalebak Manipur gi dama kathokpa maga loinana thabak tawgani haikiba punamak singadu suhoidana pangthokani aihakna ngangkiba wafam singadu kanagumba kharana Napal tawi haina khibasu yaudaba nati adubu board karaba matungdasu aina haijari madudi pangtoke haikiba wafam sing mapung fana pangtokpuga loinana imalebak kidamak mapung fana thawgal tawgani asigumba ehaki wakhalonbu khangbiraduna aigi AC gi miyamna independent mirep ama oirabasu mapung fana sogatpiduna board kahan birakpagi damak miyamgi tawimal kaujaro yamadi thagatpa phongdok sari hainasu magna makhatana phongdokhe Makasa tharakpoina to Paodam education system da awon mama purakna bo honagani Syam Kumar
Andro Asia Sokot Pagi Tabak Packet Cre, Adobo Education Gilamdasu, Amuke and Mapung Fana Sangba Sakat Pagi Tabak Packet Lagani. How Kibasai the COVID Lina Less Lakibamadi, then Shudul Gisai Tinkara Funkibana Matam Kara Miamgi Tabak Tobungam than a leki, Madu Honda Kitamashi the Togleroi, Maramaduna Miamgi Tabak Sui the Mapung Fana Pangtolagani. Lamda Masida Putuksa Diba Mayaka Bachinjak, Yunami Gas Walapana, Makoi Bukan Mangam Nabigdama Amadi, State Sigi, Economic Fagat Pangam Nabigdama, Manipur Gituan to one but Mapamsing the Sungna Ribe using as Yam Fazana, Sungdolaga, not for sale in Manipur, Hana Putulaga, Mapalam the Tadona Bokonagani. Masina State Sigi economy the sound of home Propangani, Mashida Miamna State economy Kalaga, Sweden support or Rakani, Hibigit Hazabale. Loinana. Andro Asia Hausi Kari Karama Miamgi Yafana Batangai for the Tabak Singado Miam Watanaga, a one be ACM or Henanaba, Namna Tabak Pakalagani, Lonana, Andro Asia Hadiba Mapamasit, Lomi Shinmina Namna Leba, Maramna, Itailakong, Amuke Henamatiksa, Piba, Namna Batorang, Tauxil Pakakani. Like Lesu Hiravana Harol Simbu Magi Matiksa, Hingmangam Navigilambi Amamsu, Yanabig Torang Tauxil Tabak when a Pantulagani Hanesu, Paush the Sumakatana Palaki. Loshilakpo na to pa update ang katanga pijaramge Mariupol gi hospital air strike sa thabada miyo hum sire taragatrelom asu apan nang lehadi Russian troops sing na langgoy sa laba Ukraine gi city Mariupol da leba maternity amasum angang sing hospital amada ngarang air strike sa tharakibada yamdrabada miyo hum sire amasum yamdrabada miyo taragatrel asu apan nang lehani sagol sunumita city sigi authority sing na phongdokre Social media post amada Mariupol City Council na haki victim singi imungda angang ama yauki amasum asokpa singi manungda doctor singa masum nupi singsu yauki Russian troops sing atamna na masum haleng bulaitena Mariupol gi civilians population na target tawdun attack ya leptana sa tharakli hain spogdomki malem pumman Russia na miyoiba khunai Ukraine amasum Mariupol gi miyam gi mayok tawriba crime asi khangadabani hain post adu panki Mariupol gi deputy mayor Sergei all of na BBC da phungdo kibada Russian singna facility asi khangna sathirabe attack adu satharakibani masi aikoina city asida manghan takaliba hospital singi manungda ahum subani hospital singda halengma leitana sathiba khulai sing sijina dun satharakibe attack singda misimina kya thokli haina su paus na phungdoki deputy mayor all of ki matung ina February 13 da Russian lan hokibadegi City asida yamdrabra civilian lising magasa maghumdra rom sikre hainasu paus na phungdorakli ado haujiko ina di myam paus matang sa lusinjarage amasum pathok sa gibida sohi bulan ki bi yaurs myam ngapigani matam gi ba maru bi paus myam da update pijarake and thank you